solution puthokpai mahutta sidi mamangda congress na toramani adu toramani ada toramani adu tadi ngasai gi mamangda toramba toramdaba loi tokro tariba pairiba mina semdokpham thoktraba du mamangda horamani mamangda toramani haigar sum leragadi kaikandino moi paibi adu tadi semdokpa ngamdrabina moi tokpiro na adu tadi toramba kanggu du amuk changage aduga mu semdokjarage sida huji tasengna manipur da tongna isdi noningba mani karimda thabak tawdramina lambi semana afaba politician saklei bane adu mai mathausibu lambi semba khaktaraba lambi ising mai haibsidi adum kabu karadi magi masagi pocket money di puthok tosunate sidi magi phangom thokba hakto phajana prajada phajana yenthokpibda pibada sidi adum thokpa poneba thabak si tawandadana at least lambi bodi phalo haibagi pota tareba puk chendang singbaza akoi any mafam nungai bang thoi kaigino haitade Indian government appear ibas scheme yamje sudi subune ado si scheme jidang phajana magi michami khai naidana phangom thopa mi da phajana piba matamda loina dum tangkhaim sol toro aingon da bo thadage thadato erdi sigi scheme ji pige gas pige thadar doi di piroi khangna jana budi jingha ju pini khangna dabna jingha phangoi matik chaba mi do wang chawba yamna physics phaba mi da police ki thabak hapiring khalaji paisa lodana ado itadi even hapiri ba mi do gi seba to kesu kaide paisa pirega thabak hapok podo sidesu dum thaina gi chana bidi dum asmana hapi gi mena dum lupa leibine go BJP Congress ti mayangi GG da chapani khopani adu di misak neba misak to wanga na bang moi da bo egadi G da chakhine ba ngamna ba kangu di G chatoi adu di misak ta leigane ba sai gai cheramaga sarkar di sema yawning manina either Congress na traga BJP ga pullaga sarkar sema yawge dum hairakane akhoi thamoi sengal loire akhoi wakhan da regional khala loire party haibasidi manifesto putorpa matam da party khudima afaba ideology nga to putorkani kari ba mi do di ideology yadradi phanyamna party farjo ken kanaroi tayum aingon de gi hendo misak amana mane hena phagane di pangi stand to view tawudo misak ti yemgyu sid mayam bukram jari NME TV na sandok saba straight talking asigi taruk suba episode ta ekhoina pudun lakchari ba adugum laba kugi leader personality ase ate kana sunate kugi masamak child specialist sama oraga suksang laba chai se kugi angang singbu kari da soi ga dagi haina so kugi setaraga su masamasu doctor amakhak su oraga su lai bani masimakta su natna masamasu philanthropist amakhak su ne perfectionist amakhak su ni wasi kamaina khoi philanthropist ki kenlam desu sagai banu duga perfectionist se kamaina hari banu having pots da koi masamak tagi khangmina se duga hari ba kugi personality asina kari gi damakta kari wakhal khalakpadagi haidare kogi nauna politics ta new face ama oina changaki haina khankibagi wakhalon se lakibano habidusu ngasigi unajagadoriba kogi personality siga koi wari wadai sharakanda miyamda paudambagi tanja su lozage taramna okchage Dr. Yaikhomba Taorem akoy Konthoujam assembly constituency da lepi doni sir se anu makta da NME TV ki makedigi Dr. Taram okchari aina se NME TV go nolona kontir Okay. Ham the last time se koi doctor se koi child specialist amakak su oiring ko suksang ba chai se koi hospital duty tawdana koi praja sing seba tawraga su lai bane ko adubu hariba koi child specialist doctor gi lams da laki ba isagi han ba dai tare ko koi personal identification kamai to isagi qualification aduga koi kari lamdagi oi birabano Konthoujam assembly constituency ni bozi khangjare adubu isamagi pokna form lamdam adagi ima baba gi ming chin inauna kya suba first introduction kitang tawbiyo ai se ai gi pongna pham lamdam hairaga di kumbong ni kumbong bazaar mukta deini se kumbong hai ji Konthoujam koi kendra gi da chan ba awang lom sa ta hai tare thia dei bam pham amani adaga ai je akoi chinno manga ni chinno manga da ai no paw in ahum su bani adaga ai gi like tamjar pase sum koi matanom da koi ba hoi se like tam phangjar khide hai di paisa ta dana ado tamjar phangjar da bu macha jing je like tamaning man khiban da koi se Kerala da thabire koi gi mission school lam da atmain tawaga koi class 7 dagi 12 po se Kerala tamjare adu matang da koi gi doctor gi tamakka MBBS MD koi gi MD pediatrics ni aduna child specialist ni anasi tamakko sina koi Rajasthan digi Delhi da tamjare aduga koi gi doctor tamakka MBBS adigi MD ade sum koi North India hai ta Delhi Rajasthan on dagi ni aduga sigi matungda koi gi angangi doctor ina practice to buse akoi hawbada koi mothers care children hospital koi sagol manda mate am bejerami adi matungda koi rims ta SR ina mate am sum bujerami adi matungda koi
ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯍꯤ 8 ꯍꯦꯟꯅ ꯀꯩꯅꯣ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯨꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯅ ꯑꯃꯨꯛ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯖꯕꯅꯤ ꯑꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯍꯤ 4 ꯁꯨꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯅ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯑꯇꯩ ꯆꯦꯟꯕ ꯌꯥꯕ ꯑꯇꯩ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯗꯨꯝ ꯈꯔ ꯁꯥꯔꯚꯤꯁ ꯑꯗꯨꯝ ꯄꯤꯖꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯥꯔꯁꯇ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯗꯣꯛꯇꯔꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯤꯇꯪꯁꯨ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯃꯊꯪꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯁ꯭ꯄꯦꯁꯤꯌꯥꯂꯤꯁ ꯗꯣꯛꯇꯔꯒꯤ ꯐꯤꯜꯁꯤꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯅ꯭ꯌꯨ ꯐꯦꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯀꯦ ꯍꯥꯏꯅ ꯈꯟꯕꯤꯈꯤꯕꯁꯦ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯀꯨꯏꯅ ꯂꯩꯖꯔꯕꯅꯤ ꯊꯦꯡꯅꯖꯔꯤꯁꯦꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯏꯊꯤꯜ ꯑꯃ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤꯁꯤꯗꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯅꯅꯤ ꯑꯗ ꯏꯔꯥꯡꯁꯤꯒꯤ ꯃꯃꯥꯡꯗ ꯍꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯂꯩꯇꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯣꯛꯄꯗꯤ ꯌꯥꯄꯣꯠꯇꯦ ꯑꯗꯣ ꯍꯥꯟꯅ ꯑꯩꯅ ꯀꯦꯔꯂꯥꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅꯁꯨ ꯑꯥꯎꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯤ ꯀꯣꯟꯐꯔꯦꯟꯁꯀꯤ ꯑꯣꯏꯔꯁꯨ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯀꯦꯔꯂꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯀꯦꯔꯂꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯇꯔꯦꯁꯤ ꯋꯥꯡꯕ ꯆꯥꯎꯈꯠꯄ ꯑꯗꯨꯝ ꯁ꯭ꯇꯦꯠꯅꯦꯅ ꯂꯧꯅꯩ ꯑꯗꯨꯅ ꯁꯥꯎꯠ ꯀꯩꯅꯣ ꯁꯗꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗꯤ ꯂꯥꯏꯛ ꯀꯔꯅꯥꯇꯀꯥꯒꯨꯝꯕ ꯃꯍꯥꯔꯥꯁꯇ꯭ꯔꯥꯒꯨꯝꯕ ꯑꯩꯈꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨ ꯀꯦꯔꯂꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯔꯣꯝꯗ ꯆꯠꯄ ꯈꯣꯠꯄꯗ ꯈꯦꯠꯅꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯎꯔꯛꯈꯤꯕꯀꯣ ꯑꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗ ꯁꯨꯇꯤꯒꯨꯝꯕ ꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯆꯍꯤ 19 ꯃꯄꯥꯟ ꯂꯩꯖꯔꯤꯁꯦ ꯃꯔꯛꯇ ꯁꯨꯇꯤ ꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠꯄꯗ ꯏꯍꯦꯟ ꯍꯦꯟꯒꯠꯇꯕ ꯈꯦꯠꯅꯗꯕ ꯃꯤꯒꯤꯅ ꯁꯠ ꯃꯇꯝꯗ ꯃꯣꯜꯗꯕꯨ ꯑꯣꯏꯔꯁꯨ ꯑꯃꯗꯕꯨ ꯑꯣꯏꯔꯒꯁꯨ ꯇꯥꯖꯅ ꯒ꯭ꯔꯣꯠꯁꯤ ꯃꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯕꯀꯣ ꯑꯗ ꯁꯤꯒꯤꯁꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯄꯦꯟꯗꯅꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯁꯤ ꯀꯩꯒꯤꯅꯣ ꯀꯩꯗꯧꯕꯒꯤꯅꯣꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯣꯊꯔꯤꯁꯦ ꯍꯥꯏꯕꯒꯤ ꯇꯧꯕꯇꯕꯨ ꯁꯤꯃꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯄꯣꯂꯤꯇꯤꯛꯁ ꯆꯪꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯔꯚꯤꯁꯁꯤꯗ ꯃꯦꯗꯤꯀꯦꯜ ꯐꯤꯜꯁꯤꯗ ꯑꯗꯨꯝ ꯑꯩ ꯑꯉꯥꯡꯒꯤ ꯌꯦꯡꯕꯁꯤꯗ ꯀꯩꯀꯩ ꯇꯧꯕ ꯌꯥꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯈꯟꯖꯈꯤꯕ ꯑꯗꯨꯅꯕꯨ ꯑꯩ ꯍꯦꯛ ꯇꯝꯕ ꯂꯣꯏꯔꯒ ꯊꯣꯔꯛꯑꯒ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝꯞꯁꯤꯡ ꯇꯧꯕ ꯑꯗꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕ ꯑꯗꯒꯤ ꯏꯚꯟ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯑꯦꯋꯦꯔꯅꯦꯁꯇꯒꯤ ꯄꯤꯕ ꯑꯩ ꯑꯉꯝꯕ ꯑꯗꯨꯝ ꯇꯧꯖꯒꯦꯅ ꯑꯗꯒꯤ ꯇꯧꯖꯈꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ 2003ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯍꯧꯈꯤꯕ 23ꯒꯤꯁꯦ ꯁꯤꯗꯒꯤꯗꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯃꯤꯡꯁꯨ ꯑꯗꯨꯝ ꯌꯥꯏꯈꯣꯝꯕ ꯀꯧꯖꯩꯁꯦ ꯌꯥꯏꯈꯣꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯕꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯩꯇꯩ ꯃꯃꯤꯡ ꯀꯧꯅꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗꯨꯗ ꯃꯩꯇꯩ ꯃꯃꯤꯡ ꯀꯧꯕꯒꯤ ꯂꯣꯏꯅ ꯆꯠꯅꯕꯤꯁꯦ ꯀꯩꯁꯨ ꯌꯥꯝ ꯂꯩꯔꯝꯗꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ OPDꯗ ꯌꯦꯡꯉꯤꯁꯦ ꯑꯉꯥꯡ ꯌꯦꯡꯉꯤꯁꯦ ꯑꯗꯨꯝ ꯃꯩꯇꯩ ꯃꯃꯤꯡ ꯉꯥꯛꯇ ꯊꯦꯡꯅꯩꯑꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯈꯔ ꯑꯗꯨꯝ ꯃꯩꯇꯩ ꯐꯦꯅꯥꯇꯤꯛ ꯑꯣꯏꯅ ꯂꯩꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯁꯦ ꯑꯗ ꯑꯩꯈꯣꯏ ꯕꯥꯍꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯗ ꯈꯔ ꯆꯨꯈꯤꯕꯅꯤꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯑꯗꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯆꯠꯈꯤ ꯑꯦꯖ ꯑꯦ ꯗꯣꯛꯇꯔ ꯑꯗꯨꯝ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯑꯩ OPD ꯐꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯆꯠꯂꯛꯄꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯃꯩꯇꯩꯗ ꯁꯣꯛꯂꯛꯄꯒꯤ ꯆꯦꯟꯖꯦꯁꯁꯦ ꯏꯚꯟ ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯎꯖꯈꯤꯕ ꯈꯔꯁꯨ ꯂꯩꯖꯩ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗꯩꯗꯤ ꯋꯥꯈꯜꯁꯤꯗ ꯊꯃꯣꯏꯗ ꯆꯥꯛꯄ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯈꯟꯖꯔꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯀꯟꯈꯠꯄ ꯄꯥꯝꯃꯝꯕ ꯑꯗꯒꯤ ꯏꯚꯟ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯗꯒ ꯆꯠꯍꯜꯂꯛꯇꯕ ꯑꯗꯨꯒ ꯃꯩꯇꯩꯒꯤꯕꯨ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯑꯩꯈꯣꯏꯁꯦ ꯇꯥꯛꯄꯤ ꯇꯝꯕꯤꯅ ꯌꯥꯎꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯁꯨꯝ ꯑꯩꯈꯣꯏꯗ ꯆꯨꯈꯤꯕ ꯈꯔ ꯂꯩꯈꯤꯕꯗꯒꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤ ꯀꯟꯕ ꯉꯝꯒꯗꯒꯦ ꯀꯔꯤ ꯇꯧꯔꯒ ꯁꯤ ꯑꯩꯈꯣꯏ ꯆꯦꯟꯖꯦꯁ ꯄꯨꯔꯛꯄ ꯉꯝꯒꯗꯒꯦ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯗꯒꯦ ꯈꯟꯕꯗ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯦꯛ ꯏꯔꯥꯡꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯩꯒꯤ ꯑꯉꯝꯕ ꯁꯥꯏꯠꯇ ꯑꯗꯨꯝ ꯂꯩꯀꯥꯏꯗ ꯆꯠꯇꯅ ꯑꯗꯒꯤ ꯏꯚꯟ ꯆꯤꯡ ꯃꯥꯟꯗ ꯆꯠꯇꯅ ꯉꯁꯥꯏꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯔꯛꯈꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯁꯣꯔꯣꯛꯇ ꯐꯝꯗꯅ ꯑꯁꯥꯕꯗ ꯑꯌꯤꯡꯕꯗ ꯀꯥꯡ ꯃꯔꯛꯇ ꯂꯦꯟ ꯃꯔꯛꯇ ꯐꯝꯃꯒꯁꯨ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯀꯌꯥ ꯁꯦꯝꯃꯒꯁꯨ ꯔꯦꯂꯤ ꯀꯌꯥ ꯆꯠꯂꯒꯁꯨ ꯍꯧꯖꯤꯛꯐꯥꯎ ꯇꯥꯒꯗꯧꯕ ꯒꯚꯔꯟꯃꯦꯟꯅꯗꯤ ꯀꯩꯁꯨ ꯇꯥꯕꯤꯗꯦꯗꯅ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯏꯚꯟ ꯑꯩꯒꯤ ꯈꯨꯃꯣꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯏꯌꯥꯝꯕ ꯑꯅꯤꯁꯨ ꯁꯤꯈ꯭ꯔꯤꯅꯤ ꯍꯥꯏꯗꯤ ꯃꯥꯡꯈ꯭ꯔꯤꯕꯅꯤ ꯃꯥꯡꯉꯤꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯦꯛ ꯑꯩꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯊꯕꯛꯁꯤ ꯇꯧꯕ ꯑꯃ ꯇꯧꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩꯈꯣꯏ ꯈꯨꯝꯕꯣꯡꯒꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯅꯤꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ IDPs ꯃꯌꯥꯝ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯀꯅꯥꯁꯨ ꯇꯥꯗꯦ ꯃꯣꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯄꯦꯁꯦꯟꯕꯨ ꯑꯣꯏꯕ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯉꯥꯎꯗꯅꯀꯣ ꯑꯗꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯍꯟꯅ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗꯕ ꯈꯣꯠꯄꯤꯗꯕ ꯃꯌꯥꯝꯁꯦ
ꯀꯔꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯈꯟꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯁꯤꯁꯤꯗꯩꯗ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯁꯤꯗꯩꯗ ꯅꯍꯥꯁꯤꯡꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯅꯤꯡꯕ ꯄꯣꯂꯤꯇꯤꯛꯁꯅ ꯆꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯄꯦꯟꯖꯩ ꯍꯔꯥꯎꯖꯩ ꯑꯗꯨꯅ ꯑꯩ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯒꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯃꯩꯇꯩꯒꯤ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯒꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯟꯅ ꯇꯧꯔꯝꯃꯤꯕ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯁꯦ ꯍꯣꯡꯇꯣꯛꯅꯤꯡꯉꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯄꯥꯟꯗ ꯇꯝꯃꯨꯕꯒ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯒ ꯆꯥꯎꯈꯠꯄꯗ ꯈꯦꯠꯅꯔꯤꯁꯤꯁꯨ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇ꯭ꯔꯗꯤ ꯁꯦꯝꯒꯠꯄ ꯌꯥꯔꯣꯏ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯁꯨ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇ꯭ꯔꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯑꯗꯒꯤ ꯇꯨꯡꯗ ꯐꯒꯠꯍꯟꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯕꯨ ꯑꯉꯥꯡꯁꯤꯡꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯁꯨ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯂꯤꯇꯤꯛꯁꯁꯤ ꯍꯧꯖꯤꯛꯇꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁꯁꯤꯗ ꯑꯩꯈꯣꯏ ꯑꯦꯚ꯭ꯔꯤ ꯐꯤꯜꯗꯒꯤ ꯗꯣꯛꯇꯔ ꯑꯣꯏꯔꯦꯅ ꯂꯩꯊꯣꯛꯇꯕ ꯄꯨꯂꯤꯁ ꯑꯣꯏꯔꯦꯅ ꯂꯩꯊꯣꯛꯇꯕ ꯂꯣꯌꯔ ꯑꯣꯏꯔꯦꯅ ꯂꯩꯊꯣꯛꯇꯕ ꯃꯌꯥꯝꯒꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯪꯍꯟꯅꯤꯡꯉꯦ ꯑꯣꯀꯦ ꯁꯥꯔ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯔ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯁꯤꯁꯇꯦꯝ ꯁꯣꯏꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯃꯊꯧ ꯐꯖꯅ ꯇꯧꯗ꯭ꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯇꯧꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯁꯇꯦꯝ ꯃꯅꯨꯡꯗ ꯆꯪꯕ ꯑꯃꯈꯛꯇꯤ ꯆꯪꯗꯣꯏꯅꯦꯕ ꯆꯪꯕ ꯍꯥꯏꯁꯦ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯀꯥꯟꯗ ꯆꯪꯗꯣꯏꯅꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯄꯣꯂꯤꯇꯤꯛꯁ ꯌꯥꯝ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯉꯀꯥꯟꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯚ꯭ꯌꯨꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯁꯦꯡꯕ ꯗꯤꯐꯤꯅꯤꯁꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯁꯝꯅ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯗꯦꯕꯂꯞꯃꯦꯟ ꯋꯥꯔꯛ ꯈꯔ ꯇꯧꯕ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯁꯦꯡꯕ ꯗꯤꯐꯤꯅꯤꯁꯟꯅꯦꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯒꯤ ꯑꯦꯛꯖꯦꯛ ꯗꯤꯐꯤꯅꯤꯁꯟꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯦ ꯑꯦꯛꯖꯦꯛ ꯗꯤꯐꯤꯅꯤꯁꯟꯗ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯀꯗꯣꯏꯁꯦ ꯉꯁꯥꯏꯒꯤ MLA ꯍꯥꯏꯕ ꯑꯗꯒꯤ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯁꯤꯒꯤ ꯇꯧꯔꯛꯄ ꯍꯥꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯅꯩꯅꯤ ꯃꯄꯤ ꯃꯄꯥ ꯍꯥꯏꯅꯩꯅꯤ ꯃꯄꯤ ꯃꯄꯥ ꯍꯥꯏꯁꯤꯗꯤ ꯃꯥꯅ ꯂꯣꯏꯅ ꯀꯕꯔ ꯇꯧꯗꯣꯏꯅꯦꯅ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯕ ꯍꯥꯏꯁꯤ ꯃꯥ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄꯨꯔꯥ ꯀꯠꯊꯣꯛꯑꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯀꯠꯊꯣꯛꯑꯒ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗꯨꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯑꯐꯕ ꯄꯥꯈꯜꯂꯣꯏ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯤꯃ ꯇꯧ ꯍꯥꯏꯕꯗ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯉꯝꯕ ꯑꯐꯕ ꯈꯛꯇ ꯅꯠꯇꯦ ꯑꯉꯝꯕ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯁꯤꯗ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯇꯧꯅꯩꯁꯤꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃꯅꯤ ꯀꯔꯤꯝꯇ ꯊꯕꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯂꯝꯕꯤ ꯁꯦꯝꯕꯅ ꯑꯐꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯁꯛ ꯂꯩꯕꯅꯦꯕ ꯑꯗꯒꯤ प्रजाꯁꯤꯡꯁꯤꯁꯨ ꯀꯔꯤꯝ ꯇꯧꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯅꯣꯏ ꯀꯦꯟꯗꯤꯗꯦꯠꯇꯨꯅ ꯀꯔꯤ ꯑꯐꯕ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯗꯤ ꯂꯝꯕꯤ ꯈꯔ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯒ ꯑꯐꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯍꯥꯏꯗꯣ ꯑꯣꯏ ꯂꯩꯌꯦꯕ ꯑꯗꯨ ꯃꯥꯏ ꯃꯊꯧꯁꯤꯕꯨ ꯂꯝꯕꯤ ꯁꯦꯝꯕ ꯈꯛꯇꯔꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯐꯕ ꯃꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤꯗꯤ MLA ꯌꯥꯝ ꯐꯩ ꯀꯩꯒꯤ ꯐꯩ ꯂꯝꯕꯤ ꯐꯩ ꯑꯗ MLA ꯐꯠꯇꯦ ꯀꯩꯒꯤ ꯐꯠꯇꯦ MLA ꯂꯝꯕꯤ ꯐꯠꯇꯦ ꯇꯧ ꯃꯁꯤꯃꯛꯇꯁꯨ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯗ ꯂꯝꯕꯤꯐꯥꯎꯗ ꯁꯦꯝꯕ ꯉꯝꯗꯦꯕ ꯑꯗꯣ ꯑꯦꯠꯂꯤꯁ ꯂꯝꯕꯤꯗ ꯑꯐꯕ ꯁꯒꯤꯗꯣ ꯑꯗꯨꯐꯥꯎ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯑꯗꯨꯐꯥꯎ ꯁꯦꯝꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯝꯕꯤ ꯏꯁꯤꯡ ꯃꯩ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯀꯥꯔꯗꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯤ ꯄꯨꯊꯣꯛꯇꯧꯁꯨ ꯅꯠꯇꯦ ꯁꯤꯗꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯇꯣ ꯐꯖꯅ ꯄ꯭ꯔꯖꯥꯗ ꯐꯖꯅ ꯌꯦꯟꯊꯣꯛꯄꯤꯕꯗ ꯄꯤꯕꯗ ꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯄ ꯄꯣꯠꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯝꯃꯛꯏꯁꯦ ꯁꯤ ꯈꯛꯇ ꯅꯠꯇꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯇꯝꯗ ꯉꯁꯥꯏ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯐꯒꯠꯍꯟꯕ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯏꯖꯨꯀꯦꯁꯟ ꯄꯤꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯀꯩꯅꯣꯅꯦꯕ ꯃꯔꯨ ꯑꯣꯏꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯩ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯄꯩꯁా ꯆꯪꯗꯅ ꯐꯦꯁꯤꯂꯤꯇꯤ ꯐꯪꯅ ꯐꯖꯅ ꯃꯥ ꯍꯤꯡꯉꯤꯕ ꯃꯇꯝꯗ ꯐꯖꯅ ꯌꯦꯡꯖ ꯐꯪꯕ ꯍꯥꯏꯁꯦ ꯃꯥꯒꯤꯁꯨ ꯄꯣꯛꯑꯝꯕꯒꯤ ꯍꯛ ꯑꯃꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯤ ꯅꯠꯇꯅ ꯅꯍꯥꯁꯤꯡꯁꯤ ꯍꯦꯛ ꯆꯥꯎꯔꯛꯑ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯐꯖꯅ ꯐꯪꯗꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯄꯤꯕ ꯍꯥꯏꯁꯦ ꯁꯤꯁꯨ ꯃꯥꯒꯤ ꯍꯛꯅꯦꯕ ꯑꯗꯣ ꯁꯨꯝꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯖꯅ ꯐꯪꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯅꯍꯥꯁꯤꯡ ꯗ꯭ꯔꯛꯇ ꯉꯥꯎꯔꯝꯗꯣꯏꯅꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡꯅ ꯗ꯭ꯔꯛꯇ ꯉꯥꯎꯔꯒ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯨ ꯑꯩꯗꯤ ꯄꯣꯂꯤꯇꯤꯛꯁꯇ ꯇꯥꯏꯅꯅꯤꯡꯉꯦ ꯀꯩꯅꯣꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯑꯐꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯩꯗꯧꯕꯒꯤ ꯅꯍꯥꯒ ꯗ꯭ꯔꯛ ꯆꯥꯔꯝꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯟ ꯍꯥꯏꯕꯁꯤ ꯃꯐꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ ꯃꯄꯤ ꯃꯄꯥꯅꯤ ꯃꯥꯅ ꯌꯦꯡꯉꯛꯇꯣꯏꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯐꯦꯁꯟ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯥ IAS ꯑꯣꯏꯒꯦꯔꯥ IPS ꯑꯣꯏꯒꯦꯔꯥ ꯃꯥꯏ ꯃꯈꯥꯗꯅꯤ ꯂꯥꯛꯇꯣꯏꯁꯦ ꯂꯧꯃꯤꯕꯨ ꯑꯣꯏꯒꯦꯔꯥ ꯎ ꯁꯨꯕꯕꯨ ꯑꯣꯏꯒꯦꯔꯥ
mayamdubu konbiraga hiram khudimukta phagatnaba honabaduni akhoi asingo politician. Okay, fazana sa thambikre doctor na duga doctor na si panbiki bida khogi politics ki matang jam fazana sa panbire ko adubu sector ahum ka khai tari nam na maru oi bai education sector health sector development ki am lei ko adubu manipur si dai tari ko hoji hoji klari ba sigi sector ahum se manipur study loina bak sa develop oi ne lo ba yabra aduga isamagi constituency da jo hai ba tari ko si se overall yeng pa matam da hai ba sector ahum se yam phare sigi film si yam phare hoi wadingai lei future generation da kanaga khanba yabra as kai no city khwai taki phatre city su yeng dre hai ni sai hai bidi moina hoji kano sing je politician sing ne yeng di lambi ising mai gi yeng bu da lambi khakta da bu da focus taw le adu bo phajana sem ngam de hai ni ba abdi adu ju phajana sem biro atai tai mai ising ju sem biro du ga maroi ba higher level du wakan du khan bi je ba makha da sidi da lambi any haina je any ka kano gi mla mu da Facebook to thing na biramni comment sing da complain to no matam da lambi pharisdi development utpaje lambi phagna ulle adu ju loin mafam khudingi phali ke so kaide adu lambi da ngaw le ado to budi thabak si to man da at least lambi bodi phalo haibe gi pot tare ba aduna nasai gi akhoi sikata sidigi hendok tana mayamam leiri pukchen nang singba da pukchen nang singba da akhoi any mafam nungai bang thoi kai no hai ta de Indian government appear ibas scheme yam je sudi subani every kind of fill the scheme pi bani lambi gi oresanu pradhan mantri gram sadak yojana wagera drainage ke kaise mada mg narega hojik pudi change to gre po maming hogre adegi masagi gas pinaba ujala scheme lei cheng gi danota food security act lei ri adegi akhoi gi lying bagi danota pmjy lei ri adegi akhoi any jeng je ising gi danota jal jiban mission lei adegi widow pension lei old age pension lei adegi to leitabam to leitabam sigi leitabam ya kan si loina subne scheme je ado si scheme ji dang phajana magi michami khai nai dana phongbam thopam mi da phajana piba matam da loina dum tangkhaim so torum okay fully implement to da bagi wane to da wi wane si zo khoi politics to lebne posida politics to dana nasai gi aingon da vote thada to early sigi scheme ji pige gas pige thada roi doi di pi roi adegi mo yemne len da ba matam da bu laira ba ina khunba khanra ba lena adegi politics khanra ba lena adasu eda khangna jana ba di jingha ju pini khangna da na jingha phangoi ising ichau thokpa matam da nasai gi khana raga thokpa ti do si yumni thumji si na thumlo je na ti do adasu mo mi se min khaina raga yana ba kangu di photo nambi dan che thak thaga pi rani paisa fan pibirani yana da ba kangu na hanin bi roi sumba bot me am jingche hoi urakudu jam penja de aduna scheme myam jingji awana de khoi di tasin haiga di khoi doctor haiba se khoi hippocratic code logi pa kangu ni adu akhoi di angang yin je adu mu chung angang yin ni adu angang yin bhai je khoi amuba khandok pote adegi mo nungsiba nga khandok pote na bo na de lo yin ni aduna sumba khoi michang mi khai na be thabak se khoi di haina jar te aduna sumba yin pasin ta michang mi khai na bu urak pa je khoi pen to myam de aduna angam badana ngambo utpa adegi asom badana ngambo utpa adegi sum bam myam sing ji sum ya leire amai taba adana sum base kamai sem dokani politics tai okay we haidi politics sa changa kana political leader amoi tar di praja singi seba tau gyana tholok taragadi praja sing chakma da miyeng da yeng sam na mag tangai phadamam khati oiduni adubu haidi asai doctor na supan pi ki ba khoi gi michang mi khai na ki porang khak se mase adum kendra khudimak ta adum thengna ba common we issue om khati oiduni adubu hozik la ibase hozik che youth generation hai tar ko youth sing se no na politics ta khoi gi khongdarak pagi pot se am lei ko masi khoi gi amarom da hoziki lei ba situation jina ha ba tare manipur gi thoki ba conflict na maram orakan so khoi gi youth sing sina politics ta khongdarak pagi pot se hengalak pa hana da ki so hengali but adubu hena vaswen hengalak pa di manipur conflict sina su oiga dra na su khanje adubu youth sina no na politics ta khongdarak pa se masi haidi hoziki lei ba situation si da di amna matang chai thengbu thengmalabanin ha ba ya thengmalabne sida youth sing na politics ta thawa europe sida akoi da tasen haiga di energy ma happy haita akoi da pangal happy eva kaino da hana gi chanabi ma lerimba politics jam pui eva hana gi chanabi di sagi scheme bi thok pisin am leire adegi paisa yen bi dam leire
adagi ngasai ge mana mari matani sagai natini haibam yengre adagi mana khoi thabak hapirambani haibam leigre ade sun mom yama leigre tasing na hagadi hujik thabak hapa kai ji dum sidi open secret loi khangam paisa yudin kanam phang poti adi paisa leiba natro ba thabak to ado leiradi thabak to paisa pigre thabak lore loisana poneba ada kaiyumba matik chaba mi do wang chawba yamna physic phaba mi da police ki thabak hapiren khalaji paisa lodana ado itadi even punchi chupa hapiriba mi do ki seba to kesu kai de ado bo hujik paisa pirega thabak hapopodo sidesu dum thaina gi chana bidi dum asmana hapi gi mene na dum lupa leibi ne go aduna sum ba khoi ki chana bi se hujik youth aiba changak pujina youth change se pami aduna youth chang pujida khoida sakti happy adu youth yorom dragadi youth sina kayuma politics thawai yorom dragadi akhoi daseng politics wagani no khanje adubo handaki matam mafam khudimaki even recently khoi ki Nepal da toriba hujik kana Delhi da toriba mayam jingje ubada youth ki power ji ulakpajida khoi ju ki da ba phawi aduga sumsoi choidana awan bo porkom namuni ju thaje okay next ke khoi election 2027 ki elections da di hana ga mana da ba kitang changes sama khang ti khoi uba phangani aba wafam ni go doctor thambi sa nu ga adubu amung laksaningi se khoi gi hauzik gi leriba government hai tare manipur government even the central government jo hai tare ko masi khoi gi paralyzed oire hena lobe abra khoi gi manipuri conflict si da central government even state government ki leaders sing na khoi concrete oiba road map amta puthok ta ba maram duna khoi gi manipuri conflict sing asi faw da fully normal si da hanjalak pangam da ba nomai ka pa lepe hai tara go so khoi gi side mari mak se khoi chatpa ya da ba gi potam khak thi lai ni free movement ya da ba gi potam khak lai ni adui tara ga di government hauji hauji ki lai ba government se paralyzed oire khoi gi function to wangam dre na law ya bra kamai mane sidi function dongom de sidi aduna bo masi lokfok ti adrobani sigi team sidi kai no da akhoi state government haibagi power madum leijari ni se example on harbada hojik West Bengal adamam tab energy CM oiring haida BJP na amyamna tongninga ju tobungam gide kai no da magi state ki power haiba dum leijari neba union men bani ko tenogi ministry gi magi power haiba mu lei neba adu si akhoi state ki power ji karim du thopangam deba aduga taseng na hagadi moina hena laiga dongneba sida paibasu ada paibasu amantani dana at least haido haijin do sim tobi kopyu si to dia di khote haiblo ningai to bo yum dei mai pa de ningai to bo ko mina atopo yung gi mi da to bu de mota adu moi ningai to bu ngomre ningai kan ba kangu atopa jati na to original mi gi di pi gi tam adu akhoi gi jati gi di ningai kan de ba adu sigi pose ningai ju kan je lingjel ju mana de moi punjal laga party manaba manada ba khoi manipur gi maitai gi phibam kai ro ba manipur gi kai do matam si da boda punjan bangam dadana sidi da koina mari kannana akhoi si to bidi yade na haiba ngamdragadi adu akoina mihu kai thaka pikai aduna moi masagi khallaga leiro mi sak natani akhoi gi manipur gi oina di khan sungkan khalam do mande khali aduga khallaga di su makhoi gi imari ba ki khanba haibisidi toksana ba yapoti taseng na haigadi masidi pokpada akhoi gi ida yorkadaba thonga wani sidi aduna si sunyaw yawdri ni khalle okay masida khoi gi ngarang han makta so khoi gi Delhi da jantar mantar da khoi youth myam na protest tori ko NEET exam ki question paper leak oi bigi masida su manipur da gi su youth sing chala kana self manipur ai ba kholaw khoba law da even Arunachal Pradesh Sikkim da gi baw da khoi youth ama khak na self manipur haina thapa play card para kan da khoi manipur kan view ha bigi social media da viral ora pa myam su thengnari aduga amu yan na fresh oi ba da mu ngarang han je khoi gi Congress amadi BJP khoi gi manipur gi si gi kaino da khoi Imphal mayon da ba tare ko khoi gi protest to ba BJP even chief minister for protest to gi poram khali mesi da tongan intellectual sin haina ra ku da khoi gi leader moi na wang na ngak ka dori basina protest to rak tara ga di khoi lebak se kana na ngak ka dori bin praja na ngak ka dori bra ha gi poram khak su leiba mesi da khoi gi kani measure oina leriba men oina leriba political party animak na sumana protest to salak pa khoi gi irang se to salak tara ga di praja se chamam na ba ma khak su lak pa ha ba tare kana da khoi na taina doino hana dagi Manipur kan view Manipur gi dabak ta khan view na lauraga praja sing na laiba wakat lamiba party ani na amu onjanaraga protest torok pasin di praja sing gi ke haini khoi gi moi gi laibak lep ka da pisa kana no khangjalak ta bai poram khak laiba sa mi tang di ke ha bini mane adune sigi tasen haibadi khoi gi kan bi gado ba pai ba sing bi pai ba moi to do and pai ba kangu sing jina protest to sale ade pai ba moi ge solution puthok bai mo da party masen yina lere haidi sidi mamang da congress na toramani adu toramani ada toramani
ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟ ꯆꯦꯟꯖ ꯇꯧꯈꯤꯕꯗꯨ ꯁꯄꯣꯁ ꯂꯝꯕꯤ ꯐꯠꯇ꯭ꯔꯗꯤ ꯂꯝꯕꯤ ꯁꯦꯝꯗꯦ ꯍꯥꯏꯕꯒꯤ MLA ꯆꯦꯟꯖ ꯇꯧꯗꯣꯏꯅꯤ ꯄꯦꯟꯗ꯭ꯔꯦꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯇꯧꯔꯝꯗꯕ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯇꯥꯔꯤꯕ ꯄꯥꯏꯔꯤꯕ ꯃꯤꯅ ꯁꯦꯝꯗꯣꯛꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯑꯗꯨ ꯃꯣꯏꯅ ꯃꯃꯥꯡꯗ ꯍꯧꯔꯝꯕꯅꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯗꯣ ꯀꯩꯀꯥꯟꯗꯣꯏꯅꯣ ꯃꯣꯏ ꯄꯥꯏꯕꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ나 ꯃꯣꯏꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕꯅꯤ ꯁꯨꯝ ꯆꯩꯗꯣꯛꯑꯔꯕꯅꯤꯅ ꯃꯣꯏ ꯇꯣꯛꯄꯤꯔꯣꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯧꯔꯝꯕ ꯀꯥꯡꯕꯨꯗꯨ ꯑꯃꯨꯛ ꯆꯪꯉꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯝꯗꯣꯛꯆꯔꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗꯤ ꯀꯣꯡꯒ꯭ꯔꯦꯁꯇꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯗ ꯌꯥꯗꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕꯅꯤꯅ ꯑꯣꯄꯣꯖꯤꯁꯟꯅ ꯑꯩꯈꯣꯏꯅ ꯕꯤꯜ ꯑꯃ ꯁꯤ ꯇꯧꯕꯅ ꯄꯥꯁ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯇꯧꯔꯛꯄꯗꯣ ꯄꯦꯟꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅꯕꯨ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯣꯄꯣꯖꯤꯁꯟ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯦꯝꯕꯤꯒꯗꯕ ꯑꯥꯗꯁꯨꯅꯤ ꯁꯤꯁꯨꯅꯤ ꯑꯗ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯁꯜꯂꯦ ꯑꯗꯩꯗ ꯗ꯭ꯔꯃꯥ ꯇꯧꯁꯜꯂꯦ ꯑꯗ ꯁꯤꯒꯨꯝꯕ ꯊꯕꯛꯇꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦꯅ ꯁꯨꯝꯕ ꯃꯤꯌꯥꯝꯗ ꯇꯥꯇꯨ ꯀꯥꯔꯟ ꯇꯧꯁꯜꯂꯦ ꯑꯗꯒꯤ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤ ꯑꯣꯏꯔꯒꯁꯨ ꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 3ꯗꯒꯤ ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯏꯕ ꯄꯣꯠꯁꯤ ꯄꯨꯊꯣꯛꯄꯤꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯛꯑꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯃꯌꯥꯝ ꯈꯣꯜꯂꯥꯎꯗ ꯇꯥꯅꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯑꯔꯥꯟꯕ ꯂꯩꯇꯦ ꯇꯧꯒꯗꯕꯅꯤ ꯁꯤꯗꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯗꯣ ꯑꯗꯨꯝ ꯁꯦꯟꯇꯔꯅꯤꯅ ꯖꯟꯇꯔ ꯃꯟꯇꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯅꯤꯄꯨꯔ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤꯅ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝꯅꯤ ꯑꯗꯨꯝ ꯀꯣ ꯑꯗꯨꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯃꯒꯤ ꯇꯧꯕ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯗꯨ ꯁꯤꯗ ꯃꯣꯏꯅ ꯁꯤꯗ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯉꯔꯥꯡ ꯊꯣꯛꯏꯕ ꯇꯧꯔꯤꯗꯣ ꯌꯥꯝ ꯏꯀꯥꯏ Okay, ꯁꯤꯒꯤ ꯄꯥꯔꯇꯤꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯏꯁꯥꯃꯛꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯄꯥꯔꯇꯤꯗꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯦ ꯊꯦꯡꯅꯒꯦꯅ ꯑꯩꯈꯣꯏ ꯈꯟꯕꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯧꯖꯕꯗ ꯍꯥꯏꯖꯩꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯅ ꯄꯟꯖꯩꯗꯨꯅꯤ ꯌꯥꯝꯅ ꯑꯗꯣ ꯍꯣꯏ ꯏꯔꯥꯡꯁꯤ ꯃꯩꯇꯩꯗ ꯁꯣꯛꯄꯒꯤꯅꯦ ꯍꯥꯏꯖꯩꯁꯦ ꯑꯩꯕꯨ ꯑꯇꯣꯞꯄ ꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗꯤ ꯒꯚꯔꯟꯃꯦꯟ ꯄꯥꯏꯔꯤꯕꯁꯤꯅ ꯂꯥꯜꯂꯤ ꯆꯨꯝꯃꯤꯗꯨ ꯌꯦꯡꯉꯒ ꯋꯥꯌꯦꯟꯕꯤꯔꯒ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯖꯥꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯋꯥꯔꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯩꯗ ꯍꯦꯛ ꯍꯧꯔꯛꯈꯤꯕꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯆꯦꯟꯅꯗꯅ ꯈꯣꯠꯅ ꯂꯩꯕꯒꯤ ꯁꯨꯝ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯈꯟꯗꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜꯅꯤ ꯋꯥꯈꯟꯗ ꯔꯤꯖꯅꯦꯜ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯌꯥꯎꯖꯔꯛꯏꯅꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯇꯧꯕꯇꯕꯨ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨ ꯂꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯎꯕꯒ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯥꯎꯕꯒ ꯑꯩꯈꯣꯏꯅ ꯋꯥꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯇꯥꯍꯟꯅꯤꯡꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯔꯣꯜꯁꯨ ꯂꯩ ꯍꯦꯟꯅ ꯆꯥꯎꯅ ꯔꯤꯖꯅꯦꯜꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯝꯕ ꯆꯥꯎꯅ ꯍꯦꯟꯅ ꯂꯩ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ BJP ꯍꯥꯏꯕꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯆꯧꯕ ꯑꯃꯅꯤ ꯑꯗꯨꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯊꯦꯡꯅꯕ ꯉꯝꯕꯗ ꯑꯩꯈꯣꯏ ꯑꯅꯗꯔ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯗꯔꯀꯥꯔ ꯂꯩꯅ ꯈꯟꯖꯅꯤꯡꯉꯦ ꯑꯗꯣ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯇꯥꯏꯞꯇ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯁꯦ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯦ ꯌꯥꯝꯅ ꯂꯤꯡꯗꯅ ꯑꯃꯈꯛ ꯑꯣꯏꯔꯝꯃꯕ ꯑꯃꯈꯛꯁꯤꯗ ꯄꯨꯂꯞ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯈꯛꯇ ꯐꯥꯏꯠ ꯇꯧꯁꯤ ꯍꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯉꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯃꯥꯟꯅꯗꯕꯗꯤ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯗꯤ ꯑꯦꯅꯤ ꯁꯪꯁꯊꯥꯟ ꯑꯣꯏꯒꯦꯔꯥ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ CSOs ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯏꯕꯦꯟꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯒꯦꯔꯥ ꯇꯔꯥ ꯊꯣꯛꯄ ꯀꯩꯅꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯁꯨ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯗꯕ ꯈꯔ ꯎꯖꯩꯌꯦꯕ ꯑꯗꯣ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯗꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯇꯝꯅꯤꯡꯉꯥꯏ ꯂꯩ ꯅꯥꯒꯥꯒꯤ ꯍꯥꯏꯔꯁꯤ NPF ꯍꯥꯏꯔꯒ ꯑꯃꯈꯛ ꯂꯩ ꯑꯗꯒꯤ ꯀꯨꯀꯤꯁꯨ KPA ꯍꯥꯏꯔꯒ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯌꯥꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜꯅꯤꯅ ꯍꯦꯛꯇ ꯆꯤꯡꯒꯨꯝ ꯁꯧꯕꯗꯨꯝ ꯁꯧꯒꯠꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯔꯤꯖꯅꯦꯜꯅ ꯐꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯔꯤꯖꯅꯦꯜꯁꯤ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯑꯃꯔꯣꯝꯗ ꯑꯗꯨ ꯌꯥꯏꯌꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯑꯃꯒꯁꯤ ꯏꯒꯣ ꯂꯩꯅꯕ ꯑꯃꯒꯁꯤ ꯃꯤꯅ ꯍꯥꯏꯕ ꯇꯥꯟꯅꯗꯕ ꯁꯨꯝꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤꯜꯂꯒ ꯄꯨꯂꯞ ꯀꯥꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯁꯨ ꯈꯟꯖꯩ ꯑꯗꯨꯒ ꯔꯤꯖꯅꯦꯜ ꯍꯥꯏꯅ ꯊꯣꯛꯄ ꯃꯇꯝꯗ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯅꯤ ꯏꯟꯗꯤꯌꯥꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯌꯥꯝ ꯌꯥꯝꯃꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯌꯥꯝꯕꯁꯤꯗ ꯃꯩꯇꯩꯒꯤ ꯔꯤꯖꯅꯦꯜ ꯑꯃ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯀꯌꯥꯝ ꯂꯤꯡꯅ ꯁꯄꯣꯔꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯅꯤ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯦ 60 ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠꯁ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯧꯕ ꯑꯩꯈꯣꯏ ꯀ꯭ꯋꯦꯁꯟ ꯂꯩꯌꯦꯕ ꯍꯥꯟꯅ ꯔꯤꯖꯅꯦꯜ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯦ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯦ ꯑꯗꯨꯏ ꯃꯊꯛꯇ ꯄꯥꯔꯇꯤ ꯑꯃꯅ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯗꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ 31ꯗꯣ ꯀꯥꯗ꯭ꯔꯒꯗꯤ ꯁꯔꯀꯥꯔ ꯁꯦꯝꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯗꯣ ꯀꯥꯕꯁꯨ ꯋꯥꯒꯅꯤ ꯑꯗꯨꯒ ꯀꯥꯔꯦꯟ ꯈꯜꯂꯁꯤ 3-4 ꯀꯥꯔꯦꯟ ꯈꯜꯂꯁꯤ ꯑꯝꯗꯅ ꯀꯥꯔꯦꯟ ꯈꯜꯂꯁꯤ ꯍꯥꯟꯅ ꯃꯣꯏꯅ ꯆꯩꯔꯤꯕ ꯉꯁꯥꯏꯒꯤ
BJP Congress ti mayangi GG da chapani khopani adu di misak neba misak tu wanga na banga moi da bo egadi G da chakhineba ngamna ba kangu di G chatoi adu di misak ta leganeba adu na sai gi moi chai gai cheramaga sarkar di sema yawning manina either Congress natraga BJP ga pullaga sarkar sema yawge dum hairakane akoi ding moi da challenge sam tawninge kaigumba any regional party na 31 seats se phangaktraba adu eta di Congress BJP ko sarkar sub chem dana koi tonga na targa leini haiba ngomda adu kaisu last di adum amana ta amaga any alliance ta Manipur or ma power or kainom toroga leina join to kineba aduna akoi thamoi senga loire akoi wakhan da regional khala loire party haibasidi amor da manifesto loi thora khini hujiko manifesto putorpo matam da party khudima afaba ideology nga to putorkani kari ba midodi ideology yadradi phanyamna party farjo ken kana roi aduna misak to de yengbiu sini koin haisidi ko aduna akoi gi kendra gi oina ungta jarake kendra gi oina koi hanjing thaine gi leijaramba kangu bayamama party de ngaujobo mayam leibnina ade moin haibju ta dia pote aduna sagi plus national party amadi national party na thinagadam ne haibigi wakholon sida adegi congress ke su ani thokte dana ade BJP ke su ani thokte dana aduna atei tei di am so sabani aduna sigi ahalaman gi advice makhada ahalaman si ticket adu tanaru ada tanaru haibigi makhada akoina su sagi kaga doba yenga koina congress party join to jabni tobudobu nahajing ni su party gi leite nahagi handaki politics changai je party thoina khandi moi ai sum hangjei ai na sinai kamai to eke doge kologe hangi budi haijage mai statement an leijare ado nahagi oina di khoina changjari ji tamobu yambabu nobu doctor oina hojifau toroki bi as a personality pambai chan pani adaga party da khoi any party de lepiu kai kai de khoi ki haibigi wakholon am di youth ki lei ado yam nusi bo wakholon ni aduga khoina miyam da ji yengani je khoi personality isagi ai ngamgadra haibadu test tobiu ai kamai horoki ge haibadu ai yengbiu thajaraga di ai stand tobiu tayum ai ngonde gi hendo misak amana mane hena phagane di mangi stand tobiu tawudo misak ti yengbiu sido khay okay adi akhoi doctor se akhoi national party ama khakta gi di tholok pai po ne ko adubu khoi gi sai doctor na sai bi ba khoi national party ama thengna gi hai tari national party da khoi gi yawba madu da gi thoa kana thengna ba sina di hena advantages leiba gi poram khaksu pan bi ko Manipur gi context adubu hauzigi leiba kaino sida hai tari conflict shida khoi regional party gi movement na chawba khakti lai ko adubu hozi doctor na sai bi ba party da yengbi da bida masa da ni yengbi wa ba se masi akhoi Manipur shida di akhoi gi kitang implement da bose wa ba hai tare ko aduna maram ora kan gi mi do phana phai hai tara ga so akhoi khakna chana bani mari mata na akhoi di shida pi ga dabne aduna ai gi sak mai yeng hai gi post da hek chakhiba gi por se dong on thengna da badi na te ko masi gi chatna bi hai tare train hai tare masi la ka dori ba 2027 sida di masi katang di honga ani hai gi thaja badi le bibra hongdi hongani khara di adubo loi hongdok pudi ngom aduna akhoi gi han gi chana bi jo khona tok kak di yaroi aduna akhoi adum han gi chana bi si akhoi khara di dum follow taw tam kaino da hoji che koi praja gi akhoi gi wakhalon ji hongdri ba every hoji even celebrate ta ngau zu lei ba hoji kuina kaino kuina hoji ki irang ji da saudna khotna leram bodo hoji lupa lising tara account da kapkane na hair pusida paisa do lising tara da ngau me amam dei ko poster pau pan napagi poram jule sigumba adei mu amorom dong government price na kihan musu tawi ada kibam ju thokte ado pangjabni na khangjadamni na kihalak podom na laira bana hen mani na lising tara hai chu dum kaingom di dum leiba kona deni aduna adu ma da khallaga sum gi mind je brain wash to bagi poti lei aduna khoi sum myam ding je hekta khudap ta change to habdi yadamina change je kara kanda akhoi semdok pudi yagani do kadring haisida sijide tobiyu smain tobiyu habje loina ding ngoi du awon nahagi oina di fana change lai okay ado doctor isamak se khoi gi Manipur gi thoiba conflict May 3rd 2023 se sida isamak se ruling party du da matam du da leibira men khalasi ko adu dari kari step kari karamba control of step lokhalam gani khoi yam thuna khoi gi problem do solve tong na bi da mangla masiti ngasai gi akhoi gi pai ba sa in mamang na patagi ba akhoi gi state government ki mai gi authority mai gi power leisure do sengna maitai na lale maitai dan de pibiu
amana lale amana dandi pibiu tawudabu masagi achum marandu yingthoga control da phapong to hogadabu pone adubu sidi akhoi ain khambada tonganba propaganda ama leibagi masi delay torga smai sum leigine na jo ai khanjaningi loisan ge haiba matam da kedobi loisan ngoi doino si yamna family da machibana khanaba matam da kai khanai no mana sapum nun le da chapu pitho hai loisan po ya po adas data tawrakri se yamna manungi oiba akoina exactly khangdaba thoina tawroige na tawningdaba ma yauraga tawgibani ado akoina kaimba ruling da leiramagadi masigi potu ngasagi loisan gena wakan khanba matamda achumra ningthoga kaina khona force loina isinaba yaini state force du yam leido loi namje ga achumbana sini arama sini topo loi hojik intelligence loi leiro ngatani sida akoina khangdaba sajana bai wani kana na moina hairiba mai thaba howi adu howi kana hoge ko ke loina si loina thokpa ngatani ba si loina khangba asengba loina leusi ain khamada loina leirangani moi proof tai kai digi ado summa me amdu puthoga adun loisan bai yaba pone khali ai kesu na te na khali tawudabu hoi amadu soktanaba achum aran tidokpa haisti maruni okay adugo tahodabaduna koi khudakta response pi hodabaduna sum kai tare sangtara ko sangtara ekastam oigre yam tu na control tho bangam da bado manipuri conflict sida khoi tongan tongan be intellectual sing na sudum haire ko khoi manipuri gi hana gi leriba lal holup sing sen namthana ba india gi proxy war ne habigi potam ko tongan tongan be intellectual sing na discussion tawba matam da sudum panbadi yakre masi khoina reality da yeng ba matam da so khoi gi india gi tharaiba central security force sing sigi moi behavior sing hai tare manipur gi praja sing da su one sided oibagi pona makhak so khoin uba ngam bhai tare horpa matam su asa rifles ki moi gi behavior adagi central government na tumina hoju faw da wangang da bagi pot amakhak hai tare masi judum yengpa matamda central government na manipuri conflict ki matang se issue se lumna lode habagi posidi dum hainer ga sulai masimak adum chumme aina khanbibra hoju faw da dum lodri na khanbibra lode kaina lawga di ain sa yu yone terrorist kana khoigi kana lam koiba tourist khara Jammu Kashmir da Pahalgam da sibagi damota di surgical strike tawraga mi ke Pakistan mong changa lawan khumi sigi Iran ji kayumba Uttar Pradesh da thomeng khalaji Bihar da thomeng khalaji Delhi da thomeng khalaji sahi omen legidrani sigi suleramoi adagi huji akhoi Manipur da so yamna warabasi mayam chung atopa state ki MP jina jo Manipur is burning Manipur da salaga amta sinna kallu kholu Modi chalu haibda amana amta tade akhoi da Trong lobby da angang ani sigiba adagi akoi somna kanda nupi ga angang yauna jeibam da taruk hat khiba mayam hat khiba man no mata condolence pi graba mana intention da sungle leteba loisaning bagi ada intention leita di LSA community khana buje them ya da bai haibani hairaga su message da oirga su social media da oirga su phungdo over noi khana nu ne LS RIP dang haibi over adubo haideba adubo haide mal tomenna silent oirize kano moina to honmane sidum pasan ta abane sida adudi BJP na tohon ba kano ni issue ne haibase sida ta ameba thon ba control namdaba haibamga control townabo honaba haibamga ani suima hona deba adun sido engsa haije june nong matam moidagi adigi army haibasi police haibasi dress se pangatani even akoi jo doctor si white coat leli white coat lipo akoi jo professor associate professor assistant professor kaina jom esa loi khaidoi ni akoi jo mathaki order follow towi adum mathaki consultant haiba adu haiba loi towi ne aduna hojiki dress uniform che pa kangu jo order ama yaudana moina kuki ga pullaga thamina dana jagoi sadan leiba si yapoteba order follow towi ne mus adi order di kanan to tamo the home minister to tamo home minister kana Amit Shah ni adudi Amit Shah Modi BJP pulla tawpa plan ni asidi ada so kyamna wahale je don moi makuta lebina moina loisan ge hagadi khuka pick up solution ko aduga sigi di thawa sadi aduga sona kanda atopa country da earthquake tawbagi adagi Ukraine Russia war tawbugumba Israel Iran si war tawjing je sidadi nungai tawba phondoktana aroi wi thadan tawi aduna sidi koi Manipur gi sidadi no mata noibu khananu ne dang habiuni koi pen ge one hide bagi one so hide kaino da moina mari intention sulai lete ba sigi kano se waraba mayam je wari chathok chasin yadana lambi thingna khotna loina khoi je meitei je almost so house arrest ne na thokpe apade machin ni thiwe wani moi slida
ꯀꯤꯕꯩ ꯆꯠꯇ꯭ꯔꯤ ꯅꯣꯏ ꯆꯠꯂꯨ ꯀꯥꯏꯅ ꯄꯪꯉꯥꯡ ꯉꯥꯡꯕꯩ ꯋꯥꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝ ꯊꯣꯛꯍꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯅꯨꯗꯪ ꯍꯥꯏꯕꯤꯌꯣꯕ ꯅꯣꯏ ꯈꯟꯅꯅꯨꯇꯪ ꯍꯥꯏꯕꯤꯌꯣꯕ ꯑꯗꯣ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯁꯤꯅꯦ ꯁꯤ ꯋꯥꯔꯤꯁꯦ ꯃꯥꯏ ꯁꯣꯛꯎꯗꯦ ꯑꯣꯀꯦ ꯑꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ ꯂꯦꯞꯀꯗꯧꯔꯤꯕ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤ ꯀꯦꯟꯗ꯭ꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯩꯈꯣꯏꯒꯤ MLA ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯅꯥꯊꯩꯔꯝꯃꯀꯥꯟꯗ ꯗꯣꯛꯇꯔ ꯅ꯭ꯌꯨ ꯐꯦꯁꯁꯦ ꯆꯨꯁ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ ꯗꯣꯛꯇꯔꯒꯤ ꯀꯔꯝꯕ ꯄꯔꯁꯅꯥꯂꯤꯇꯤꯅ ꯀ꯭ꯋꯥꯂꯤꯇꯤꯅꯅꯦꯅ ꯈꯟꯕꯤ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯩ ꯌꯩꯔꯒ ꯑꯣꯏꯖꯔꯛꯄ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯐꯦꯃꯤꯂꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯕꯥ ꯍꯦꯛꯇ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯗꯅ ꯑꯗꯒꯤ ꯕꯣꯜ ꯂꯦꯞꯄꯝꯗꯅ ꯑꯗꯩ ꯀꯥꯔꯝꯗꯅ ꯃꯥꯒꯤ ꯐꯥꯎꯟꯗꯦꯁꯟ ꯂꯩꯔꯝꯃꯦ ꯍꯥꯏꯔꯒ ꯑꯩ ꯆꯣꯡꯁꯤꯟꯖꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯁꯦ ꯇꯥꯎꯔꯦꯝꯅꯤ ꯁꯥꯒꯩꯁꯦ ꯇꯥꯎꯔꯦꯝ ꯁꯥꯒꯩꯁꯦ ꯍꯦꯛꯇ ꯈꯣꯟꯊꯣꯖꯝ ꯀꯦꯟꯗ꯭ꯔꯁꯤꯗ ꯌꯣꯝꯈꯩ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯚꯣꯠꯇ ꯅꯨꯡꯉꯥꯏꯔꯅꯤ ꯀꯥꯏꯅ ꯁꯥꯒꯩ ꯅꯥꯇꯩ ꯊꯤꯔꯒꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯍꯦꯛꯇ ꯂꯧꯕꯨꯛ ꯃꯃꯨ ꯚꯥꯔꯤ ꯂꯩꯗꯅ ꯍꯦꯛꯇ ꯇꯧꯔꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣই ꯄꯤꯛꯏꯉꯩꯗꯒꯤ ꯁꯨꯝ ꯑꯩ ꯃꯤꯌꯥꯝꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯩꯁꯥꯗ ꯑꯣꯏꯔꯒꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯩ ꯍꯧꯖꯤꯛ ꯍꯟꯖꯩꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯝ ꯑꯩꯁꯤ ꯑꯗꯨꯝ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯍꯣꯡꯅ ꯇꯧꯖꯩꯁꯨ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯣꯐꯤꯠꯇ ꯈꯟꯗꯕꯤꯗ ꯁꯨꯝ ꯈꯔꯒꯤ ꯀꯠꯊꯣꯛꯅꯤꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯐꯥꯎꯖꯔꯛꯏ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯝꯕ ꯂꯣꯏꯔ ꯂꯥꯛꯄꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝ ꯑꯗꯒꯤ ꯐ꯭ꯔꯤ ꯃꯦꯗꯤꯁꯤꯟꯒꯨꯝꯕꯁꯦ ꯑꯗꯨꯝ 50 ꯑꯕꯞ ꯑꯩ ꯇꯧꯖꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯏꯔꯥꯡꯗꯁꯨ ꯑꯩ ꯃꯐꯝ ꯀꯌꯥ ꯆꯠꯇꯅ ꯁꯨꯒꯨꯅꯨ ꯆꯥꯏꯔꯦꯟ ꯇꯥꯡꯖꯦꯡ ꯁꯣꯝꯗ ꯈꯥꯃꯦꯟꯂꯣꯛ ꯑꯗꯒꯤ ꯀꯩꯅꯣ ꯀꯗꯥꯡꯕꯟ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯌꯥꯝ ꯆꯠꯇꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯉꯝꯕ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯆꯔꯛꯏ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯎꯕꯤ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯈꯣꯟꯊꯣꯖꯝ ꯀꯦꯟꯗ꯭ꯔ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯣꯌꯥꯂꯝ ꯀꯨꯀꯤꯅ ꯂꯩꯕ ꯖꯒꯥꯒ ꯑꯗꯨꯝ ꯊꯪꯅꯕ ꯃꯐꯝ ꯑꯃ ꯑꯣꯏ ꯑꯩꯈꯣꯏ ꯉꯥꯏꯔꯝꯕꯝꯗꯒꯤ ꯍꯧꯔꯒ ꯉꯥꯏꯔꯝꯕꯝ ꯈꯨꯝꯕꯣꯡ ꯑꯗꯒꯤ ꯃꯣꯏꯗꯥꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯁꯖꯤꯔꯣꯛ ꯃꯩꯗꯥꯡꯄꯣꯛ ꯈꯨꯅꯧ ꯑꯗꯒꯤ ꯍꯩꯒ꯭ꯔꯨꯖꯝ ꯀꯥꯃꯣꯡꯁꯤ ꯂꯣꯏꯅ ꯕꯣꯔꯗꯔꯅꯦꯕ ꯑꯗꯨꯝ ꯔꯦꯗ ꯖꯣꯟꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯩ ꯑꯉꯝꯕ ꯔꯥꯎꯟ ꯆꯠꯆꯗꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯔꯛꯏ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯎꯕꯤꯕ ꯀꯥꯡꯕꯨꯅꯁꯨ ꯍꯟꯗꯛꯁꯤꯗꯤ ꯑꯩꯈꯣꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯑꯣꯟꯕꯁꯤ ꯄꯥꯝꯕꯗꯤ ꯂꯩꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯚꯣꯠ ꯇꯧꯁꯤꯅ ꯍꯥꯏꯔꯛꯄ ꯑꯩꯅ ꯄꯥꯝꯗꯅ ꯏꯟꯁꯤꯜꯂꯒꯁꯨ ꯃꯥꯏ ꯄꯥꯛꯋꯦ ꯑꯩꯅ ꯄꯥꯝꯃꯦꯅ ꯄ꯭ꯔꯖꯥꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯃꯥꯏ ꯄꯥꯛꯋꯦ ꯑꯗꯣ ꯑꯩꯁꯨ ꯁꯤꯒꯤ ꯑꯑꯣꯟꯕꯁꯤ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯜꯂꯤꯉꯩꯁꯤꯗ ꯃꯌꯥꯝꯅꯁꯨ ꯇꯧꯁꯤꯅ ꯍꯥꯏꯕꯒꯤ ꯆꯥꯟꯅꯕ ꯑꯃ ꯂꯩꯈꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯌꯨꯠꯀꯤ ꯀꯩꯅꯣ ꯑꯃ ꯍꯥꯏꯔꯛꯄꯅꯤꯅ ꯌꯨꯠ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯗꯨꯝ ꯃꯁꯥꯒꯤ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯒꯣ ꯂꯩꯖꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯂꯤꯗ ꯇꯧꯒꯗꯕ ꯃꯤꯁꯦ ꯀꯅꯥꯅꯣꯅ ꯌꯦꯡꯅꯦꯅ ꯈꯜꯂꯤ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯌꯨꯠꯁꯤ ꯐꯣꯂꯣ ꯇꯧꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯏꯁꯥꯃꯛ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯏꯚꯟ ꯅꯨꯡꯗꯥꯡ ꯆꯠꯃꯤꯟꯅꯔꯒꯁꯨ ꯑꯩ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯒꯤ ꯆꯠꯄ ꯉꯝꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯐꯣꯂꯣ ꯇꯧꯅꯦꯕ ꯑꯩꯅ ꯈꯤꯇꯪ ꯋꯥꯔꯒ ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ ꯇꯣꯛꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯨꯠ ꯐꯣꯂꯣ ꯇꯧꯔꯣꯏ ꯀꯅꯥꯝ ꯐꯣꯂꯣ ꯇꯧꯔꯣꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯅꯁꯨ ꯍꯦꯛꯇ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯑꯁ ꯃꯥ ꯚꯣꯠ ꯇꯧꯅꯤ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯁꯦꯟꯅꯔ ꯀꯩꯁꯨ ꯉꯝꯃꯣꯏꯗ ꯃꯇꯝ ꯄꯤꯕ ꯉꯝꯃꯣꯏꯗ ꯍꯥꯏ ꯑꯗꯣ ꯑꯩ ꯉꯝꯅꯦꯅ ꯍꯣꯁꯄꯤꯇꯥꯜꯁꯨ ꯁꯦꯟꯅꯩ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ 3-4 ꯑꯗꯨꯝ ꯆꯠꯂꯤ ꯍꯧꯖꯤꯛꯇꯁꯨ ꯑꯩ ꯑꯃ ꯆꯠꯂꯣꯏ ꯂꯥꯛꯏ ꯑꯗꯨꯅ ꯁꯤ ꯆꯠꯅꯁꯨ ꯑꯩ ꯄꯦꯁꯦꯟ ꯑꯍꯤꯡ ꯑꯣꯏꯔꯒꯁꯨ ꯑꯩ ꯀꯥꯏꯊꯣꯛꯑꯒ ꯑꯗꯨꯝ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯆꯠꯂꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯅ ꯎꯕꯤꯕꯁꯤꯗ ꯁꯤ ꯄꯥꯎꯁꯤ ꯑꯗꯨꯝ ꯋꯥꯔꯗ ꯑꯣꯐ ꯃꯥꯎꯊ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕꯁꯤ ꯁꯨꯝ ꯁꯟꯗꯣꯛꯄꯤꯁꯤꯗ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯐꯪꯖꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯗ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯋꯥꯏꯁ ꯑꯩꯅ ꯇꯝꯖꯔꯛꯏꯁꯤ ꯑꯩ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯕꯥꯅ ꯄꯩꯁా ꯄꯤꯗꯅ ꯑꯗꯒꯤ ꯗꯣꯛꯇꯔ ꯇꯝꯖꯈꯤꯕ ꯅꯠꯇꯦ ꯑꯦꯕ꯭ꯔꯤ ꯀꯩꯅꯣ ꯑꯦꯛꯖꯥꯝꯁꯤꯡ ꯑꯩ ꯃꯦꯔꯤꯠꯇ ꯑꯩꯒꯤ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯇꯧꯔꯒ ꯐꯪꯖꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯉꯩꯁꯤꯁꯨ ꯑꯗꯨꯝ ꯀꯟꯕ ꯍꯣꯠꯅꯖꯔꯒ ꯍꯥꯡꯉꯤꯕ ꯈꯛꯇꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯄꯥꯁꯀꯤ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯊꯥꯖꯕꯒꯤꯁꯨ ꯂꯩ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯈꯔ ꯀꯠꯊꯣꯛꯄ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯍꯣꯡꯅ ꯇꯧꯖꯕ ꯑꯃ ꯍꯦꯜꯊ ꯀꯦꯝ ꯇꯧꯖꯔꯤꯕ ꯀ꯭ꯂꯥꯁ 10, 12ꯀꯤ ꯍꯧꯖꯤꯛꯁꯨ ꯃꯦꯒꯥ ꯏꯚꯦꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯀ꯭ꯂꯥꯁ 10, 12ꯀꯤ ꯈꯣꯟꯊꯣꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯄꯥꯁ ꯇꯧꯕꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯎꯅ ꯔꯤꯁꯤꯞ ꯇꯧꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ 500 ꯑꯕꯞ ꯁ꯭ꯇꯨꯗꯦꯟꯠꯁꯀꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯕꯃꯤꯠ ꯇꯧꯔꯛꯑꯕꯅꯦꯕ ꯂꯣꯏꯅ ꯐꯦꯂꯤꯁꯤꯇꯦꯠ ꯇꯧꯗꯣꯏꯅꯦꯕ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯕꯥꯁꯤ ꯂꯥꯏꯔꯤꯛ ꯇꯝꯖꯅꯤꯡꯉꯒ ꯇꯝꯕ ꯐꯪꯈꯤꯗꯕꯅꯤꯅ ꯃꯥꯒꯤ ꯃꯤꯡꯗ ꯇꯧꯖꯕꯅꯤ ꯍꯟꯗꯛꯅ 9 ꯁꯨꯕꯅꯦꯕ 8th ꯇꯥꯎꯔꯦꯝ ꯀꯨꯂꯆꯟꯗ꯭ꯔ ꯃꯦꯃꯣꯔꯤꯌꯦꯜ ꯃꯦꯔꯤꯠ ꯑꯦꯋꯥꯔꯗ
ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯒꯤ ꯃꯌꯥꯝ ꯇꯧꯖꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯖꯁ ꯉꯁꯤ ꯉꯔꯥꯡꯒꯤ ꯅꯠꯇꯕꯅꯤꯅ ꯍꯥꯟꯅꯗꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯛꯇ꯭ꯔꯤꯉꯩꯒꯤ ꯄꯣꯂꯤꯇꯤꯛꯁ ꯄꯥꯝꯗ꯭ꯔꯤꯉꯩꯗꯒꯤ ꯇꯧꯖꯔꯛꯄꯅꯤꯅ ꯃꯌꯥꯝꯅ ꯊꯥꯖꯕ ꯑꯃ ꯂꯩꯌꯦꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯦꯁ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯄ ꯂꯤꯗꯔꯁꯤꯡꯁꯦ ꯕꯣꯠ ꯃꯃꯥꯡꯗꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯌꯥꯝꯅ ꯏꯟ ꯇꯁꯇ ꯂꯩ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯕꯤ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟ ꯂꯣꯏꯈ꯭ꯔꯀꯥꯟꯗꯗꯤ ꯍꯦꯛ ꯃꯁꯛꯁꯦ ꯎꯕ ꯐꯪꯗꯦ ꯀꯦꯟꯗ꯭ꯔꯗꯐꯥꯎꯗ ꯂꯥꯛꯇꯕꯤꯗ ꯀ꯭ꯋꯥꯇꯔꯗ ꯂꯩꯒꯤ ꯍꯥꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯨꯋꯥꯔꯗꯁ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯃꯛ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯏꯐ ꯏꯂꯦꯛꯁꯟꯁꯦ ꯃꯥꯏ ꯄꯥꯛꯄꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯍꯤ 5ꯁꯦ ꯄ꯭ꯔꯖꯥꯁꯤꯡꯒ ꯏꯟ ꯇꯆꯇ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯦꯟꯇꯤ ꯇꯧꯕꯤꯕ ꯉꯝꯕ꯭ꯔꯥ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤ ꯋꯥꯍꯩꯅꯤ ꯌꯥꯝꯅ ꯀꯣꯃꯟ ꯑꯣꯏꯕ ꯋꯥꯍꯩꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯊꯣꯛꯂꯛꯀꯗꯕ ꯄꯣꯠꯁꯤ ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯥꯏꯔꯝꯃꯤ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯇꯧꯔꯣꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯤ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯚꯣꯇꯔꯁꯤꯡꯁꯤꯅ ꯌꯦꯡꯍꯟꯅꯤꯡꯉꯦꯕ ꯔꯤꯁꯔꯁ ꯇꯧꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯩꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ 2027ꯒꯤ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯦ ꯈꯜꯂꯁꯤ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 26ꯇ ꯀꯃꯥꯏꯅ ꯍꯪꯈꯤ 25ꯇ ꯀꯃꯥꯏꯅ ꯍꯪꯈꯤ 24ꯇ ꯀꯃꯥꯏꯅ ꯍꯪꯈꯤ ꯍꯥꯏꯕꯁꯤ ꯄꯥꯁ ꯏꯌꯔꯁꯀꯤ ꯄꯦꯄꯔꯁꯤꯡꯗꯣ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯒ ꯑꯩꯁꯦ ꯔꯦꯗꯤ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯋꯥ ꯑꯃ ꯍꯥꯏꯈꯤꯕ ꯉꯥꯛꯄ ꯃꯤꯔ ꯉꯥꯛꯇꯕ ꯃꯤꯔ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯤꯔ ꯇꯧꯔꯛꯇꯕ ꯃꯤꯔ ꯍꯥꯏꯕꯗꯣ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯦꯡꯕꯤꯔꯒ ꯑꯗꯩꯗ ꯃꯣꯏꯅ ꯊꯥꯖꯕꯗꯣ ꯊꯝ ꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯊꯣꯔꯛꯀꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯆꯤꯟꯊꯤꯕ ꯐꯔꯤ ꯌꯥꯏ ꯑꯩꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯩ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯑꯗꯨꯗꯤ ꯁꯤꯗꯤ ꯍꯥꯏꯔꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯀꯥꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯧꯕ ꯑꯃ ꯇꯧꯔꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯅ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯕꯤꯒꯅꯨ ꯑꯃꯅ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯕꯤꯒꯅꯨ ꯔꯤꯁꯔꯁ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯄꯥꯁ ꯍꯤꯁꯇ꯭ꯔꯤ ꯅꯩꯅꯕꯤꯌꯨ ꯑꯗꯣ ꯄꯥꯁꯇ ꯐꯈꯤꯕ ꯍꯥꯏꯁꯦ ꯐ꯭ꯌꯨꯆꯔ ꯐꯔꯛꯄꯒꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯄꯥꯁꯇꯅ ꯊꯣꯛꯑꯕ ꯑꯃ ꯐ꯭ꯌꯨꯆꯔ ꯑꯗꯨꯒꯤ ꯐꯔꯛꯄꯒꯤ ꯆꯥꯟꯁꯁꯨ ꯅꯦꯝꯒꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯆꯠꯍꯟꯅꯤꯡꯉꯤ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯑꯣꯜꯔꯦꯗꯤ ꯁꯛꯁꯦꯁ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯊꯥꯗꯣꯔꯛꯇꯣꯏꯅꯤꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩ ꯑꯉꯥꯡꯒꯤ ꯗꯣꯛꯇꯔꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯉꯥꯡꯒꯤ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤ ꯍꯤꯗꯥꯛꯇ ꯊꯥꯕꯗ ꯊꯥ ꯑꯃꯇꯪ ꯊꯥꯗꯣꯛꯄꯗ ꯑꯩ ꯀꯥꯎꯅꯦꯕ ꯉꯁꯥꯏꯒꯤ 10 kg 15 kg 20 kg ꯀꯦꯖꯤꯗꯣ ꯍꯣꯜꯂꯒ ꯊꯥꯔꯛꯄ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛꯁꯦ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯩꯔꯤꯕ ꯊꯥꯎꯖꯟꯁ ꯑꯣꯐ ꯍꯤꯗꯥꯛꯁꯤꯡꯁꯦ ꯃꯦꯗꯤꯁꯤꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯤꯂꯣꯒ꯭ꯔꯥꯝ ꯄꯔ ꯀꯦꯖꯤꯗ ꯃꯤꯂꯤꯒ꯭ꯔꯥꯝ ꯄꯔ ꯀꯦꯖꯤꯗ ꯍꯣꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯀꯥꯎꯊꯣꯛꯎꯒꯨꯝ ꯇꯧ ꯚꯣꯠꯇꯁꯨ ꯃꯥꯏ ꯄꯥꯛꯇꯒꯨꯝ ꯇꯧ ꯃꯔꯛꯇ ꯍꯥꯏꯔ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯔꯤꯛꯁ ꯑꯆꯧꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯇꯧꯅꯦꯅ ꯇꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯇꯞ ꯇꯥꯏ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯜꯂꯁꯤ ꯊꯕꯛ ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯅ ꯈꯜꯂꯁꯤ ꯆꯤꯟ ꯊꯤꯔꯝꯃꯦꯅ ꯈꯜꯂꯁꯤ ꯑꯩꯁꯤ ꯇꯥꯝ ꯑꯃꯈꯛ ꯀꯥꯔꯒ ꯑꯃꯨꯛ ꯄ꯭ꯔꯖꯥꯅ ꯌꯥꯗ꯭ꯔꯦꯅ ꯁꯤꯟꯗꯣꯛꯄꯤꯔꯦꯅ ꯈꯜꯂꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯁꯣꯝꯗ ꯍꯟꯖꯤꯟꯕꯗꯁꯨ ꯑꯃꯨꯛ ꯐꯔꯛ ꯇꯥꯒꯨꯝ ꯇꯧ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯃꯥꯡꯒꯨꯝ ꯇꯧ ꯚꯣꯠꯁꯨ ꯃꯌꯥꯝꯅꯁꯨ ꯆꯍꯤ 5 ꯄꯥꯏꯔꯝꯕꯗ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯉꯒ ꯑꯗꯨꯝ ꯄꯦꯜꯂꯦ ꯍꯥꯏꯕ ꯑꯃ ꯂꯩꯒꯨꯝ ꯇꯧ ꯃꯔꯛꯇ ꯑꯩꯗꯤ ꯍꯥꯏꯗꯣꯔꯤꯑꯕ ꯑꯗꯨꯅ ꯆꯪꯅꯦꯟ ꯆꯪꯈ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯆꯪꯕ ꯋꯥꯟꯁ ꯃꯥꯏ ꯄꯥꯛꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯁꯥꯏꯒꯤ ꯂꯪꯊꯣꯛꯑꯃ ꯆꯠꯄ ꯌꯥꯔꯣꯏ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯟꯗꯤꯗꯦꯠꯇꯨꯒꯤ ꯄꯥꯁꯇ ꯀꯩ ꯇꯧꯔꯛꯏ ꯍꯥꯏꯕꯗꯤ ꯔꯤꯌꯦꯂꯤꯇꯤꯗ ꯕꯦꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯅꯩꯅꯕꯤꯕ ꯑꯃꯈꯛꯁꯨ ꯆꯪꯉꯦ ꯚꯣꯇꯔꯁꯤꯡꯅꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯗꯣꯛꯇꯔꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯨ ꯀꯨꯏꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯁꯨ ꯐꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯍꯥꯏꯗꯤ ꯊꯦꯡꯅꯔꯅꯤ ꯍꯥꯏꯅꯁꯨ ꯍꯧꯖꯤꯛ ꯊꯣꯛꯄꯤꯔꯛꯑꯕꯅꯤ ꯑꯗꯨꯅ ꯀꯣꯟꯊꯧꯖꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯄꯤꯜ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯂꯦꯛꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯄꯤꯜ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯑꯩꯒꯤ ꯑꯄꯤꯜꯁꯦ ꯍꯧꯖꯤꯛ ꯏꯔꯥꯡꯁꯨ ꯁꯨꯛ ꯑꯋꯥꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯕꯅꯤ ꯑꯗ ꯆꯍꯤ 3 ꯍꯦꯜꯂꯐꯥꯎꯗ ꯍꯧꯖꯤꯛ ꯀꯅꯥꯝꯇꯅ ꯂꯣꯏꯁꯤꯟꯕꯤꯗꯒꯦ ꯂꯩꯔꯤꯕꯅꯤ ꯋꯥꯕ ꯈꯝ ꯊꯦꯡꯉꯦ ꯋꯥꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯇꯦꯟꯕꯁꯤ ꯇꯦꯟꯂꯣꯏꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯁꯦꯝꯗꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯄꯦꯟꯗꯕꯒꯤ ꯂꯃꯟ ꯈꯨꯝꯕꯁꯦ ꯔꯤꯚꯦꯟꯁ ꯂꯧꯕꯁꯦ ꯆꯍꯤ 5ꯗ ꯑꯃꯨꯛꯇꯪ ꯐꯪꯕꯅꯦꯁꯦ ꯀꯥꯎꯕꯤꯒꯅꯨ ꯆꯍꯤ 5ꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯒꯤ ꯄꯋꯥꯔꯁꯦ ꯍꯟꯗꯛꯀꯤ 2027ꯁꯤꯗ ꯂꯥꯛꯇꯧꯔꯕꯅꯤ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ 5 ꯑꯃ 10 ꯑꯃꯅ ꯌꯥꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯨꯟꯅ ꯃꯨꯟꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯀ꯭ꯂꯥꯁ 10 ꯀ꯭ꯂꯥꯁ 12 ꯗꯣꯛꯇꯔ ꯇꯝꯅꯕ MBBS ꯈꯟꯅꯕ ꯑꯉꯥꯡꯒꯤ ꯗꯣꯛꯇꯔ ꯇꯝꯅꯕ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩ ꯏꯊꯟꯗ ꯆꯦꯜꯂꯒ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯖꯔꯛꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁꯇꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯑꯣꯟꯕ ꯄꯨꯔꯛꯄꯗ ꯏꯊꯟꯗ ꯆꯦꯜꯂꯒ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯟꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯑꯣꯟꯕ ꯄꯨꯔꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯕꯨ ꯊꯥꯖꯅꯕ ꯑꯩꯕꯨ ꯅꯩꯅꯕꯤꯌꯨ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ
ꯌꯥꯝ ꯅꯨꯡꯉꯥꯏꯁꯦ ꯗꯣꯛꯇꯔꯅꯁꯨ ꯌꯥꯝ ꯐꯖꯅꯁꯨ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯗꯣꯛꯇꯔꯕꯨ ꯀꯨꯞꯅ ꯅꯩꯅꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛꯁꯤꯡꯁꯤꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯗꯣꯛꯇꯔꯕꯨ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ NME TVꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯣꯛꯇꯔꯗ ꯋꯤꯁ ꯇꯧꯖꯔꯤ ngasi doctor gi chillaba akoi gi thogai myam kai thokpiraga akoi gi NME TV gi staff singa akoi go wari shanaba gi tanjam khak bibi basu doctor bu haininga letena su thagat perform dokjari ꯑꯩꯅꯁꯨ NME TV ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯜꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯑꯣꯏ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏꯗꯕ ꯀꯩꯅꯣ ꯏꯄꯤꯁꯣꯗ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯁ ꯑꯣꯏꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯅꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯄꯤꯌꯨꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯕꯅꯤ ꯃꯇꯥꯡꯁꯤꯗ NME TV ꯅ ꯁꯟꯗꯣꯛꯆꯕ ꯁ꯭ꯇ꯭ꯔꯦꯠ ꯇꯣꯛ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ